Dr. Kier Kouba app ama Hangdokhre. Kanagumba mi amana ana ay yaurokpa matamda amadi manung hanjinba mafamda laiba misingna Dr. Yengbada thengnariba khudong chadaba singadu koknaba Dr. Kier apps Kouba ama Hangdokhre. Langol the apps launch tawbagi thoram aduda Angel Children Hospital and Vaccination Center gi Managing Director Dr. Yaikhomba Taurem Dr. Kier apps ki Managing Director Konjengbam Lokendro amadi Winfo Technologies CEO Nick Khoisnamna Thauram Mapu oina saruk yakhe ngarangi apps hangdokpa duga mari leinana Langol All Age Home da laidiba mi singidamag Dr. Kier apps ki maiki dagi chana thangnaba potlam sing emergency lem amadi sel gi mateng su pangkhe Thauram ga mari leinana Dr. Kier apps ki Managing Director Konjengbam Lokendro na kanagumba mi amana narakpa matamda laina layong adugi matunginna karamba Dr. Yengadagi amadi Karamba hospital da satkadagi haibadu apps asigi matengna laina khangba ngamlagane amaromda doctor gi appointment lawbada matam sangba dusu kokpa ngamlagane apps asi miyamna Google Play Store dagi download tawduna khudong chaba lawbiyo apps asi ahanba oina private hospital sing da layeng nabagi khudong chaba pigane lainga ki hospital gi oina karamba hospital da tawgadagi haibadu chief minister ga tanaduna athubada thabak oina paikhatlagane apps asigi khudong chaba si Guwahati amadi Delhi da leriba hospital singdasu phanganna bahotna ring hural lambani singnaba gari ahumga konana ani fare hural lakpa chaka ani panba gari khara sora awang lekai da leiba Muhammad Azad Khan chahi kun manga apokpa MD Azad Ali gi yumda lotuna thamle haiba thajaba yaba pau phangbadage Kakching police ki CDO team ama changchenduna mafamduda thiba humba chathakre thijinbaduda Royal Enfield Classic 350 angangba machu registration number DL 4SDM 5923 Royal Enfield Meteor 350 amuba matsu registration number yaudaba ma aduga KTM Duke amuba matsu registration number ASO 3AD 0473 gari ahumasi phangkhe haire yumbu aduna gari sing asigi matik chaba document puthokpa ngamkhidei Mahak ngarang numidang pung 8:04 da fare aduga pharaba motorcycle ahum adu legal formalities sing lokhat pa hokre thokdok asiga mari leinana MD Anis Khan sahi kungani thoi phare pharaba miyo yamadi gari sing makhata ba legal action lokhana ba Kakching police da sinakre tongan ba miyo yani dagi anti smuggling unit na lupa lakh marfurom gi sana phagat pangamkhre September tha asigi manungda custom division Imphal gi anti-smuggling unit na tongan bamiyo yani dagi punna lupa lakh marfurom gi belu ageda basana phagat pangamle haina Deputy Commissioner Custom Division Imphal gi anti-smuggling unit ki thopuriba Kirthi Sri S na press ta thadorok pacherol man haide cherol asigi matungina hokhiba September 5 da Imphal International Airport ta Air India flight number AI 890 ase tongduna nungthil pung 2 minute kunda Imphal thadok tuna satkigeta ba Thoubal district ki manung channa Lilong ataw khongdagi Sakir Ahmad Sahi kuntaruk apokpa A Abdul Hakim Anti-Smuggling Unit Custom Division Imphal gi Superintendent AS na lusingba timama na airport ta sek tawba matamda miyo esigi hakchang gi amang thongda namsilaga puna bona ramba sanagram lising magachani ni fugani thoi recover tawba ngamle haire miyo esidagi fagat pangamle ba sana sing adu gi apunba value ase lupa lakh 59 lising marfu draga taret chahum ga kuntraga ni thoi ne Sanaga loina na faraba Sakir Ahmad haidiba miyo esigi mathakta Section 104 Custom Act 1962 gi makhada case ama laukhatle haire amarom da hokhiba September 10 gi nungthil pung 2 rom tabada khongjom area da miyo kharana aina yadaba mong da sana puthok pusin tawri haibagi chapsaba paw ama phangbadagi Thoubal district ki Lilong subdivision gi manung chana leiba Lilong arapti maning laikai dagi mayengbam Jinat Kaube nupi ama lupa lakh 15,8 lomgi mamal oigadaba gold biscuit ahumga kona na fare haire aroi badang tabiri bapum namakpu thagat chare